ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯕꯤꯛꯇꯔꯒꯤ ꯏꯃꯨꯡꯅꯁꯨ ꯂꯣꯏꯅ ꯌꯥꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯈꯤꯗꯨ ꯃꯇꯣꯝꯇ ꯂꯥꯛꯏ ꯑꯔꯨꯕꯤꯕꯨ ꯂꯧꯕꯅꯤ ꯍꯥꯏꯅ꯫ ꯀꯣꯝꯕꯤꯔꯩꯅ, ꯏꯅꯝꯃ, ꯑꯩꯈꯣꯏꯅꯁꯨ ꯐꯅꯌꯥꯝꯅ ꯍꯥꯏꯕꯅꯤ, ꯆꯠꯂꯣ ꯍꯥꯏꯕ ꯃꯥꯅ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯈꯤꯅ, ꯑꯗꯣ ꯏꯃꯧꯗꯨꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯀꯣꯝꯕꯤꯔꯩꯅ, ꯂꯩꯈꯤꯕꯅꯤ ꯏꯅꯝꯃ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯈꯣ, ꯑꯩ ꯑꯃꯨꯛꯇ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯀꯣꯝꯕꯤꯔꯩꯅ ꯑꯔꯨꯕꯤꯕꯨ ꯀꯧꯊꯣꯛꯂꯨꯔꯦ꯫ ꯑꯔꯨꯕꯤ ꯃꯅꯦꯝꯕꯨ ꯎꯕꯗ ꯇꯞꯅ ꯀꯧꯔꯛꯏ, ꯏꯃꯥ꯫ ꯁꯈꯤ ꯑꯔꯨꯕꯤꯒꯤ ꯑꯌꯤꯡꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯅꯨꯡꯁꯤꯅꯅ ꯈꯨꯝꯂꯛꯏ, ꯍꯥꯎꯅꯦ, ꯏꯃꯧꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯔꯨꯕꯤꯅ, ꯅꯨꯡꯉꯥꯏꯔꯤ꯫ ꯁꯈꯤꯅ, ꯅꯪꯕꯨ ꯆꯠꯂꯁꯤꯅꯦ, ꯏꯃꯥ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥ, ꯅꯃꯧꯕꯨ ꯍꯥꯏꯕ ꯏꯟꯗꯦ, ꯋꯥꯔꯧꯕꯤꯅꯨ꯫ ꯃꯐꯝ ꯑꯗꯨꯗ ꯅꯃꯧꯒꯤ ꯆꯪꯖꯐꯝ ꯂꯩꯔꯝꯗ꯭ꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯒꯦ ꯏꯃꯥ꯫ ꯆꯨꯝꯃꯦ, ꯏꯃꯧꯅ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯐꯖꯗꯦ꯫ ꯌꯥꯔꯒꯗꯤ ꯉꯁꯤ ꯆꯠꯈ꯭ꯔꯁꯤꯅꯦ꯫ ꯋꯥꯗꯨꯒꯤ ꯃꯔꯛ ꯊꯠꯂꯒ ꯀꯣꯝꯕꯤꯔꯩꯅ ꯍꯥꯏꯔꯛꯏ, ꯏꯅꯝꯃ, ꯑꯩꯁꯨ ꯄꯥꯝꯕ ꯅꯠꯇꯦ, ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯗꯣ, ꯑꯗꯨꯕꯨ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩꯅꯁꯨ ꯆꯠꯂꯣ ꯍꯥꯏꯕ ꯉꯝꯗꯦ꯫ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯀꯣꯝꯕꯤꯔꯩ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯋꯥꯗꯨ ꯍꯥꯏꯐꯦꯠ ꯂꯦꯞꯂꯨꯔꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯃꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕ ꯏꯆꯥꯅꯤ, ꯃꯃꯥ ꯑꯩꯒꯤꯗꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ, ꯏꯆꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯃꯄꯥ ꯂꯩꯔꯝꯂꯗꯤ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯑꯋꯣꯡ ꯑꯋꯣꯟ ꯃꯇꯤꯛ ꯆꯥꯅꯁꯨ ꯍꯥꯞꯂꯝꯒꯗꯕꯅꯤ꯫ ꯃꯃꯥ ꯂꯥꯏꯔꯕꯤ ꯑꯩꯅ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯉꯝꯖꯕ ꯈꯔ ꯍꯥꯞꯈꯤꯕꯗꯨꯁꯨ ꯏꯅꯝꯃ ꯍꯣꯏꯅ ꯌꯥꯟꯈꯥꯏ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ꯫ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯡꯖꯈ꯭ꯔꯁꯅꯨ, ꯄꯨꯝꯅꯃꯛ ꯑꯩ ꯏꯆꯥꯁꯤꯗꯤ ꯃꯥꯡꯍꯟꯅꯤꯡꯗꯦ, ꯑꯗꯨꯅ ꯁꯨꯝ ꯂꯩꯖꯔꯁꯅꯨꯗ꯫ ꯁꯈꯤ ꯀꯣꯝꯕꯤꯔꯩꯒꯤ ꯋꯥꯍꯩꯗꯨ ꯇꯁꯦꯡꯅ ꯏꯀꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯦ ꯏꯕꯦꯝꯃ ꯏꯆꯥꯅ ꯍꯥꯏꯕ, ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯊꯦꯜꯂꯨꯔꯦꯅꯦ꯫ ꯉꯁꯤꯗꯤ ꯏꯃꯧꯅ ꯂꯥꯟꯗꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯍꯥꯞꯂꯔꯦ꯫ ꯑꯔꯨꯕꯤꯅ ꯇꯞꯅ, ꯏꯃꯥ, ꯏꯃꯥꯕꯨ ꯅꯃꯧꯅ ꯋꯥꯔꯧꯕ ꯂꯩꯖꯗꯦ, ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯒꯦ, ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯁꯈꯤ ꯑꯔꯨꯕꯤꯅ ꯆꯠꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯗꯅ ꯕꯤꯛꯇꯔꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯟꯗꯨ ꯅꯦꯅꯥ ꯇꯥꯔꯦ, ꯑꯔꯨꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤꯅ, ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯔꯨꯕꯤꯗꯤ ꯃꯊꯥ ꯁꯥꯔꯤꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯊꯟꯇ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯔꯨꯕꯤꯗꯁꯨ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯃ ꯕꯤꯛꯇꯔꯒ ꯑꯔꯨꯕꯤꯒ ꯄꯨꯟꯅ ꯊꯦꯡꯅꯈꯤꯕ ꯕꯤꯛꯇꯔꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯔꯨꯕꯤꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯍꯧꯈꯤꯕ, ꯑꯗꯨꯒ ꯉꯁꯤꯅ ꯕꯤꯛꯇꯔꯅ ꯃꯉꯣꯟꯗꯒꯤ ꯈꯪꯍꯧꯗꯅ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯔꯨꯕꯤꯅ ꯑꯣꯏꯒꯅꯤ ꯈꯥꯏꯅ ꯈꯜꯂꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯊꯟꯇ ꯍꯥꯏꯖꯩ, ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯁꯛꯍꯦꯟꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯗꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯉꯁꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯕꯤꯛꯇꯔ ꯑꯩꯒꯤ ꯑꯣꯏꯒꯅꯤ, ꯃꯗꯨ ꯉꯝꯗ꯭ꯔꯕ ꯑꯩ ꯁꯛꯍꯦꯟꯕꯤ ꯅꯠꯇꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯣꯏꯗꯨꯅ ꯁꯤꯛꯀꯤꯝꯗ ꯂꯩꯔꯨꯔꯕ ꯊꯔꯣꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯟ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯑꯔꯨꯕꯤ ꯃꯃꯥ ꯃꯆꯥ ꯌꯥꯎꯅ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯗꯤ ꯅꯨꯡꯊꯤꯟꯗꯒꯤ ꯔꯤꯌꯥꯅꯥ ꯍꯣꯏꯗ ꯂꯩꯔꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯤꯛꯇꯔꯁꯨ ꯉꯁꯤꯗꯤ ꯑꯣꯐꯤꯁꯀ ꯆꯠꯇ꯭ꯔꯦ, ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯂꯧꯔꯨꯕꯒꯤ, ꯑꯗꯨꯅ ꯃꯥꯁꯨ ꯋꯥꯈꯟꯒꯗꯨ ꯇꯌꯥꯡꯇ ꯁꯣꯏꯅꯩ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯗꯨ ꯎꯕꯗ ꯊꯔꯣꯒ ꯏꯕꯣꯍꯟꯒꯁꯨ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯤꯕꯅꯤ꯫ ꯏꯕꯣꯍꯟꯅ, ꯃꯃꯥ, ꯅꯆꯥꯅꯨꯄꯥꯁꯤ ꯃꯧ ꯊꯤꯔꯣ ꯍꯥꯏꯌꯨꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯃꯥꯕꯣ? ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯁꯨꯅꯦ, ꯍꯌꯦꯡ ꯃꯆꯥ ꯃꯁꯨ ꯁꯦꯝꯕꯗ ꯅꯨꯡꯉꯥꯏꯔꯣꯏ, ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯄꯥꯟꯒꯗꯧꯕꯅꯤꯅꯦ꯫ ꯊꯔꯣ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ꯫
ꯑꯗꯨꯅꯦ ꯃꯣꯏ ꯕꯕꯥ ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ ꯑꯗꯣ ꯃꯣꯏ ꯕꯕꯥ ꯏꯆꯥꯁꯦ ꯃꯧ ꯑꯣꯏꯅ ꯂꯧꯍꯜꯂꯁꯦ ꯏꯕꯣꯍꯟꯅ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯊꯔꯣ ꯅꯣꯛꯂꯒ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯆꯥꯅꯨꯄꯥꯁꯦ ꯂꯩꯁꯥꯕꯤ ꯀꯣꯏꯒꯦ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯇ꯭ꯔꯦꯌꯦ ꯑꯗꯨꯅ ꯃꯧ ꯑꯣꯏꯅ ꯀꯣꯏꯔꯦꯌꯦ ꯏꯕꯣꯍꯟꯅ ꯃꯃꯥ ꯅꯪꯒꯤ ꯐꯥꯒꯤꯁꯤ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯃꯃꯥꯒ ꯃꯄꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯕꯤꯛꯇꯔꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕꯅꯤꯅ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯄꯥꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟꯒꯗꯨ ꯗꯪꯗꯪ ꯆꯣꯡꯕ ꯍꯧꯔꯛꯏ ꯊꯔꯣꯅ ꯃꯣꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯒꯤꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯕꯣꯍꯟꯅ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯆꯥꯟꯅꯅ ꯍꯦꯛꯇ ꯍꯥꯏꯔꯦꯅꯦ ꯊꯔꯣꯅ ꯑꯁꯦꯡꯕ ꯋꯥꯕꯨꯗꯤ ꯆꯥꯟꯅꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯣꯏ ꯕꯕꯥꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦꯅꯦ ꯁꯤꯕꯨ ꯐꯥꯒꯤꯗꯧꯅ ꯏꯕꯣꯍꯟꯅ ꯀꯔꯤ ꯂꯝꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒꯦ ꯃꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ ꯋꯥꯅꯤ ꯃꯃꯥ ꯊꯔꯣꯅ ꯀꯥꯏꯗꯒꯤ ꯃꯆꯥꯅꯣ ꯃꯃꯤꯡꯇꯒꯤ ꯂꯨꯍꯣꯡꯕꯅꯦ ꯃꯆꯥꯒ ꯂꯩꯇꯦ ꯀꯨꯏꯔꯦ ꯃꯥꯅ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯁꯦ ꯏꯕꯣꯍꯟꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯊꯔꯣꯅ ꯃꯣꯏꯕ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦꯅꯦ ꯀꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯔꯨꯕꯤꯅꯦ ꯏꯕꯣꯍꯟꯅ ꯃꯥꯕꯨ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯦ ꯊꯔꯣꯅ ꯑꯣ ꯄꯥꯜꯂꯨꯔꯦ ꯑꯗꯣ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯨꯕ ꯏꯃꯨꯡꯗꯣ ꯈꯔ ꯅꯥꯄꯟ ꯀꯥꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯑꯣꯠꯄꯤꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯍꯜꯂꯛꯄꯅꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯣꯏꯕ ꯏꯕꯣꯍꯟꯅ ꯃꯃꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯧ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯕꯅꯤ ꯃꯧꯁꯨ ꯂꯩꯁꯥꯕꯤ ꯁꯥꯕ ꯀꯧꯊꯣꯡ ꯑꯃ ꯂꯩꯔꯦ ꯂꯩꯁꯥꯕꯤꯁꯨ ꯃꯧ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯅꯕꯨ ꯄꯥꯝꯂꯗꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯊꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯣꯏꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ ꯑꯁ ꯃꯣꯏꯕꯥꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯏꯕꯣꯍꯟꯅ ꯃꯃꯥ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣꯅꯦ ꯃꯧꯁꯨ ꯃꯤꯅꯤꯅꯦ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯒꯗꯕꯅꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯟꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯧꯕꯤꯔꯒ ꯇꯊꯤ ꯇꯧꯗꯣꯏꯅꯣ ꯃꯤꯑꯣꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯅꯪ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯤꯉꯣꯟ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅꯔꯒꯇ ꯂꯩꯒꯗꯕꯅꯤꯀꯣ ꯃꯄꯥꯒꯤ ꯏꯇꯦꯡ ꯇꯦꯡꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯕꯤꯛꯇꯔꯒꯤ ꯊꯃꯣꯏꯒꯗꯨ ꯂꯣꯏꯅ ꯆꯣꯡꯊꯣꯛꯈꯤꯗꯧꯔꯦ ꯍꯔꯥꯎꯕꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯔꯗꯨꯅ ꯀꯤꯆꯟꯗ ꯔꯤꯌꯥꯅꯥꯒ ꯑꯔꯨꯕꯤꯒꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯔꯤꯌꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯔꯨꯕꯤ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯉꯥꯁꯤ ꯁꯦꯝꯅꯕ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦꯔꯥ ꯑꯔꯨꯕꯤꯅ ꯑꯁ ꯔꯤꯌꯥꯅꯥ ꯑꯩ ꯇꯜꯂꯤꯗ ꯅꯪ ꯀꯧꯔꯨꯆꯣꯕ ꯔꯤꯌꯥꯅꯥ ꯅꯣꯛꯂꯒ ꯌꯤꯁ ꯀꯩꯒꯤ ꯇꯜꯂꯤꯕ ꯆꯠꯂꯣꯕ ꯑꯝꯇ ꯀꯧꯔꯨꯆꯣ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯔꯒ ꯑꯔꯨꯕꯤꯕꯨ ꯍꯥꯏꯔꯞ ꯏꯜꯂꯤ ꯆꯠꯂꯣꯕ ꯑꯔꯨꯕꯤꯅ ꯍꯣꯏꯍꯦ ꯑꯩ ꯇꯟꯗꯤ ꯌꯥꯝ ꯇꯜꯂꯕꯅꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯑꯔꯨꯕꯤ ꯌꯥꯝ ꯇꯟꯅ ꯕꯤꯛꯇꯔꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯔꯤꯌꯥꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯀꯥꯏꯕꯤꯒꯁꯨ ꯇꯧꯔꯤꯌꯦ ꯏꯅꯝꯃ ꯑꯣꯏꯗꯣꯏ ꯀꯨꯏꯗ꯭ꯔꯀꯥꯟꯁꯤꯗ ꯑꯔꯨꯕꯤꯁꯨ ꯕꯤꯛꯇꯔꯒꯤ ꯀꯥ ꯌꯧꯔꯛꯇꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯍꯥꯄꯨ ꯇꯥꯕ꯭ꯔꯣ ꯕꯤꯛꯇꯔꯁꯨ ꯇꯥꯔꯗꯨꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯉꯨꯅꯦ ꯑꯩꯁꯦ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯦ ꯑꯔꯨꯕꯤ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ ꯍꯣ ꯇꯥꯃꯣ ꯍꯥꯄꯨ ꯀꯧꯔꯤꯁꯦ ꯃꯅꯥ ꯄꯪꯕ꯭ꯔꯥ ꯈꯪꯗꯦ ꯕꯤꯛꯇꯔ ꯁꯔꯠ ꯊꯣꯛꯂꯛꯇꯨꯅ ꯑꯔꯨꯕꯤꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯈꯪꯖꯤꯡ ꯆꯤꯡꯁꯤꯜꯂꯤ ꯑꯔꯨꯕꯤꯅ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯛꯀ ꯀꯧꯔꯛꯑꯣ ꯑꯔꯨꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯤꯅ ꯇꯥꯃꯣ ꯀꯧꯔꯒ ꯀꯧꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯁ ꯉꯥꯁꯦꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯀꯧꯈꯤꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯋꯥ ꯂꯩꯊꯣꯛꯀꯅꯨ ꯑꯔꯨꯕꯤꯅ ꯇꯞꯅ ꯈꯔ ꯀꯦꯔꯞ ꯇꯧꯅ ꯍꯥꯄꯨ ꯍꯥꯏꯕ ꯕꯤꯛꯇꯔꯅ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯅꯉꯣꯟꯗ ꯍꯥꯄꯨ ꯀꯧꯔꯛꯀꯅꯣ ꯍꯥꯏ ꯑꯗꯨꯒ ꯀꯩꯒꯤ ꯀꯧꯔꯤꯕ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯕ
ꯑꯉꯥꯡꯅ ꯆꯩ ꯆꯥꯅꯤ ꯃꯇꯨꯡ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯄꯗ ꯑꯔꯨꯕꯤ ꯚꯤꯛꯇꯔꯒꯤ ꯃꯇꯧꯗꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯨꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯔꯞ ꯅꯣꯛꯂꯒ ꯑꯩꯅ ꯍꯥꯄꯨ ꯀꯧꯕꯁꯦ ꯅꯪ ꯍꯔꯥꯎꯕ꯭ꯔꯥ ꯚꯤꯛꯇꯔ ꯃꯈꯨꯠꯇꯨ ꯁꯠ ꯊꯥꯡꯒꯠꯂꯒ ꯐꯨꯒꯦ ꯃꯁꯦ ꯑꯔꯨꯕꯤꯅ ꯑꯦ ꯏꯃꯥ ꯅꯥꯌꯦ ꯚꯤꯛꯇꯔꯁꯨ ꯑꯔꯨꯕꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯛꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯇꯧ ꯃꯥꯟꯗꯅ ꯃꯈꯨꯠꯇꯨ ꯇꯞꯅ ꯍꯥꯏꯊꯔꯒ ꯂꯣꯏꯔꯦꯍꯦ ꯐꯨꯁꯨ ꯐꯨꯗꯅ ꯅꯥꯏ ꯍꯥꯏꯁꯤꯅꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯑꯔꯨꯕꯤꯅ ꯂꯥꯛꯑꯣ ꯉꯥ ꯁꯦꯝꯕꯒꯤ ꯉꯥꯏꯍꯧꯔꯕꯅꯤ ꯍꯥꯏꯔꯒ ꯑꯔꯨꯕꯤ ꯆꯠꯊꯣꯛꯈꯤꯒꯦ ꯇꯧꯏ ꯚꯤꯛꯇꯔ ꯑꯔꯨꯕꯤꯒꯤ ꯃꯥꯡꯗ ꯆꯠ ꯂꯦꯞꯁꯤꯜꯂꯒ ꯉꯥꯏꯈꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯚꯤꯛꯇꯔ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯇꯨꯡꯗ ꯄꯨꯜꯂꯒ ꯃꯁꯥꯗꯨ ꯍꯥꯏꯔꯞ ꯅꯣꯟꯊꯔꯒ ꯑꯔꯨꯕꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧꯁꯣꯏꯗꯅ ꯑꯣꯏꯔꯒꯗꯕꯅꯤ ꯑꯗꯨꯅ ꯃꯤꯡꯒꯧꯗꯣ ꯁꯦꯝꯗꯣꯛꯑꯣꯕ ꯁꯨꯝ ꯂꯝꯗꯝꯅꯈꯤꯅꯤ ꯍꯥꯏꯕ ꯑꯔꯨꯕꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯂꯛꯏ ꯚꯤꯛꯇꯔꯅ ꯆꯠꯁꯦ ꯃꯥꯡꯊꯥꯔꯣ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯔꯤꯌꯥꯅꯥꯅ ꯑꯃꯨꯛ ꯂꯛꯅꯔꯛꯏ ꯑꯩꯗꯤ ꯉꯥ ꯁꯦꯝꯕꯒꯤ ꯄꯥꯎ ꯄꯤꯕ ꯆꯠꯈꯤꯕ ꯃꯤꯗꯣ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯜꯂꯨꯔꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ ꯑꯔꯨꯕꯤꯗꯤ ꯏꯀꯥꯏꯔꯛꯇꯨꯅ ꯚꯤꯛꯇꯔꯗ ꯆꯠ ꯌꯦꯡꯂꯛꯏ ꯚꯤꯛꯇꯔꯁꯨ ꯎꯔꯗꯨꯅ ꯀꯩꯝꯇ ꯈꯟꯒꯅꯣ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨ ꯍꯥꯏꯔꯞ ꯎꯏꯁꯤꯜꯂꯒ ꯃꯉꯛꯇꯨ ꯍꯥꯏꯔꯛꯏ ꯑꯔꯨꯕꯤꯅ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯚꯤꯛꯇꯔꯅ ꯐꯦꯠ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯀꯣꯝꯕꯤꯔꯩꯍꯣꯏ ꯏꯕꯣꯍꯟ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯂꯛꯇꯨꯅ ꯆꯥꯕ ꯍꯧꯔꯤ ꯏꯕꯣꯍꯟ ꯆꯥꯛꯇꯨ ꯈꯔ ꯆꯥꯕ ꯍꯧꯔꯒ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯔꯤꯌꯥꯅꯥꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯗꯤ ꯏꯅꯝꯃꯅ ꯊꯣꯡꯕꯅꯦ ꯄꯥꯕꯨꯡ ꯚꯤꯛꯇꯔ ꯆꯥꯛꯇꯨ ꯈꯪꯉꯥ ꯍꯥꯏꯔꯛꯏ ꯑꯔꯨꯕꯤꯅ ꯔꯤꯌꯥꯅꯥꯗ ꯃꯥꯒꯤ ꯈꯨꯅꯤꯡꯗꯨꯅ ꯈꯪꯏꯟ ꯏꯜꯂꯛꯏ ꯊꯔꯣꯅ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ ꯀꯣꯝꯕꯤꯔꯩ ꯅꯪꯕꯨ ꯆꯥꯁꯤꯜꯂꯨꯅꯦ ꯏꯕꯣꯍꯟꯅ ꯆꯥꯁꯤꯜꯂꯨ ꯅꯈꯣꯏ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯠꯅ ꯊꯥꯅꯔꯔꯣꯏꯗꯕꯅꯤꯀꯣ ꯔꯤꯌꯥꯅꯥꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯑꯔꯨꯕꯤꯗ ꯃꯤꯆꯤ ꯊꯛ ꯈꯠꯆꯤꯜꯂꯤ ꯑꯔꯨꯕꯤꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯏꯕꯣꯍꯟꯅ ꯏꯍꯦ ꯏꯃꯧ ꯑꯔꯨꯕꯤꯗꯤ ꯆꯥꯗ꯭ꯔꯦ ꯍꯥꯎꯇ꯭ꯔꯕꯣ ꯅꯪꯕꯣ ꯑꯔꯨꯕꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯃ ꯆꯥꯛꯇꯨ ꯑꯁꯨꯝꯅ ꯆꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯑꯔꯨꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯨꯝ ꯍꯟꯅꯕꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ